Ngasi aina lokachariba topic asidi what does the new covenant enable us to do? Anobo waremna aikhoibu kari tawba ngamali haiba topic asigi maramda aikhoi nainaminasi mi kya maramna new covenant asina Christian oiba aikhoibu kari tawba ngamalbage haiba asigi maramda phajana bhab tade masigi maramda aikhoina bhab taningai gidamak phajana nainaminasi ahanbada aikhoi ishora Changjase Sagamalan Prithvi Sambi by Shoyam Tagasare Banhana Adiba Warem Nabado Loy Kratunipa Anobo Warem Naba Deblipa Asigi Pandam Karino Anobo Warem Naba Asigi Mapana Nana Equa the Kari Pangtopo Pami Kari Tapiba Pami Habase Mi Cameram Napapta de Masigi Maram da Pap to Labana Hana Karanganja Gadori Masidanana Boy Pinabu Tari Pimpung Kuding the Subab Tabang view, Anobo Warem Nabaki Mapane by Queshu, Nahana, Pamba Punsiming at the Bangaman view, Prabhu Jishu Christa giving the Kurumzari. Amen. Require Anobo Warem Naba Asigi Maram Dam, Hebrew Gi, Aiki, I to 13. As a Equi Pazana Pamina say a Manipur Bible Legi Pazarake, Nakoi the screen the Pazana Yimbu, Adukamasi, Masatana Matang Equinasi. Bersaita adubu makoigi asonba pangduna mahangna hai English tadi Paul haiko makoigi maran pangduna hai yengu aina Israel ki imunga Jehuda ki imunga anobo waremna ba ama lemna gadaba numising lagli Jehovah na hai. Verse 9 aina makoigi mapa mapu singbu Egypt lebaktagi singduna puthok laknaba makhoigi makhut paikhiba numit aduda aina makhoigi lemna khiba waremnaba aduga manaroi paramti makhoina aigi waremnaba adu ngaktuna leitabana aina makhoibu thoi bidre Jehovah na hai. Verse 10 da muyangsing maramti numising adugi matungda aina Israel ki imunga warep nagadaba adu asini Jehovah na hai aina aigi wayan yathang makhoigi puningda thamgani amasung makhoigi thamoida madu igini aduga aina makhoigi ishor oigini amasung makhoi aigi missing oigini. Verse 11 Jehovah bukhang haina makhoi kana amatana mahaki yumro na babu amasung masimanabu tambiraroi Maramdi khwaidigi apikpadagina khwaidigi asauba phawba mi khudimangna aibu khangani. Verse 12 Maramdi aina makhoigi dharma sendaba adubu ngakpigani makhoigi pap amasung makhoigi ain thausadabagi thabuksing amuk hanna ningsingbiraroi. 13 da mahangna anauba warepnaba haiba matamda mahangna ahanba adu lihale Liraba adu lislaktuna thuna manglagani masini ko isinausang hariba aiki Hebrew aiki I to 13 ekhoina pajakre ekhoi amuk masi masatana ekhoi phajana nainaminasi masiko ahanbade ekhoi parsi verse 8-9 paminasi amona paminasi adubu makhoigi asonba phangduna mahangna hai makhoigi asonba haidi makhoigi aranba English tadi paragadi fall haibani hai yengu aina Israel ki imunga Jehuda ki imunga anobo waremnaba ama lemna gadaba numising lakli Jehovah hai masina haibdi keno ishona verse 9 je amuka paje aina makhoigi mapa mapu singbu Egypt laipaktagi singduna puthorok naba makhoigi makhut paikhiba numit aduda aina makhoiga lemna khiba waremnaba aduga manararoi maramdi makhoina aigi waremnaba adu ngaktuna Laitabana aina makhoibu thoi bidre Jehovah na hai masida verse 9 da masida ishona haining lipsi karino Israel masasing ase Egypta minai naithang oirambadagi ishona makhoibu makhut paire sing thopire aduga resi samudan lale aduga sinai singda mahangna Israel masasinga
waremnaba ama lepkheba madubuni adibo waremnaba all covenant ne haidiba sida Israel masasingna haibadi ishona magi yathang tara si ngak pangam gudra haibni Israel masasingna haibadi makhoi gi pangana ishogi pangana haibnate makhoi gi pangana yathang sing ase ngak pangam gani haibni phare adu itadi haidiba covenant waremnaba che isho sanction na kimneba adubu haidiba sida ishogi pata soiba karimta leite soiribdi Israel masasingna makhoina ingani haraga makhoina indabdo maduna maram oiduna makhoina indrabanina haidiba waremnabdo ishona thausabidre maduna maram oiduna madu fulfill oidabduna maram oiduna ishona anobo waremnaba amamuk ishona makhoida semba pami hamne haidibse anobo waremnaba dum kana mishnai adibo waremnaba loikre adno adibo waremnaba loikre ne ten commandment se loikre hai madu aran bani ten commandment di leite haidi makhoiga ten commandment ni anobo waremnaba du ten commandment yawi adibo waremnaba du ten commandment yawi adibo waremnaba dana Israel masasina makhoigi pangana yathang tara se ngakne adu makhoina ngamgidaba masini ko masina ngamdrabni na kaidoba soire adu yathang tara tu di andam lai masi kana misna habse aribo waremnaba di loikre aribo waremnaba har ten commandment hai madu mangkre madu yam lan bathabani ko yengsi ko ji aduba aribo waremnaba mangpata ten commandment yaw ki bataragadi anobo waremnaba sida mu yathang tara se shona mu yaholoeba adu masi yawri se karino habse masineba tenda pamina se maramde numising adugi matungda aina Israel ge imunga waremna khatapa du asini haribu waremna base na khoina Jeremiah da na khoina paraga sumasi phadana khangani adu da de handana pararoi maramde matam yam angkragani masiko asini yawbana hai aina aigi wain yathang ko aina aigi wain yathang hai my laws hai English study aigi wain yathang sing hai ko masidana Manipuri dana aigi wain yathang hai aigi wain yathang sing makhoi puning da thamgani ko amasung I will put my laws in their mind havni mase have ko amasung makhoi gi thamoi da madu igani aduga aina makhoi gi ishor oigani amasung makhoi aigi missing oigani havni mase ko masida palibje amuk yengse Hebrew 10 gi 16 da ai fazana explain tawjake fazana yengbiyo numising adugi matungda aina makhoi gi waremna gadabud asni jawbanai aina aigi wayan jathangsing sidana jathangsing yawreko aina aigi wayan jathangsing makhoi gi thamoi da thambigani amasung makhoi gi puningda aina madu igani hai masida yamna mek senge masida su verse 10 da ko English da yamna mek senge isnausung masida harib sikarino habda anaubo waremna bo ki mapana ishona yathang ase kedo kadai da thangane ba aikhoi gi thamoi da thangani aikhoi gi pungninga aikhoi gi mind abni pungninga di English da mind aduga aikhoi gi thamoi heart English da na heart ka mind gi cha mane aduna harib se aikhoi gi thamoi da aikhoi gi pungninga ishona thambigani ishona isanbigani habni numising adugi matungda habni ko adu thamlaba matungda kaidawa aina makhoi gi ishor oigani habni aina makhoi gi ishor oigani habni amusu makhoi aigi missing oigani habni masini anaubu waremna base masi semdriba makhaidi aikhoina asengba ishor je khoramoiba prabhuji ipa ishor prabhuji sukrista je aikhoi gi ishor oiroiba aina makhoi gi ishor oigani habse ipa ishom sum prabhuji suna aikhoi gi ishor oiroiba anaubu waremna base masigi ishogi losing ase aikhoi gi pungingda aikhoi gi thamoida ishona isandriba makhai aikhoi se ishogi missing nateba aduga aikhoina khurumbe ishorje aikhoi gi ishor nateba masiko masi khoi khangada se lai muti lapu ka khoi khenabase aikhoina ishogi wainja thangsing ase aikhoi gi thamoida aikhoi gi puningda iduna lairba matamda Prabhu Jesu Krista ipa ishorje aikhoi gi ishor oiganeba aduna tingedi makhoje aikhoi gi ishor oibe yade habse masi ningsingbiu aduga aikhoi jeju magi ishor magi missing nate habse aikhoi Christian nate habse koina kawgum ko anabu waremna base masi thungdri bankhai ji aikhoi Christian nate mapan thungde aikhoi Christian habi ai madu Christian nate maramdi ishor gi missing nate Prabhu Jesu Krista gi missing nate habsineba
ꯑꯗꯨꯏꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯉꯁꯤꯀꯣ ꯃꯁꯤꯗ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕꯒ ꯑꯔꯤꯕ ꯋꯥꯔꯦꯞꯅꯕꯗꯗꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟ ꯌꯥꯊꯪꯁꯤꯡꯁꯦ ꯏꯖ꯭ꯔꯦꯜ ꯃꯆꯥꯁꯤꯡꯒꯤ ꯊꯃꯣꯏꯗ ꯏꯕꯤꯒꯅꯤ ꯍꯥꯏꯗꯦ ꯃꯈꯣꯏꯅ ꯉꯥꯛꯄ ꯉꯝꯒꯗ꯭ꯔꯥ ꯏꯖ꯭ꯔꯦꯜ ꯃꯆꯥꯁꯤꯡꯅ ꯃꯈꯣꯏ ꯉꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯅꯤ ꯃꯈꯣꯏꯅ ꯉꯝꯈꯤꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯁꯣꯟꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯃꯈꯣꯏꯅ ꯃꯈꯣꯏ ꯃꯁꯥꯒꯤ ꯄꯥꯡꯒꯜꯗ ꯃꯈꯥ ꯄꯣꯟꯖꯕ ꯃꯁꯤꯗꯗꯤ ꯀꯅꯥꯒꯤ ꯄꯥꯡꯒꯜꯅ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯅꯤ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟ ꯌꯥꯊꯪꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯏꯁꯤꯟꯕꯤꯕ ꯍꯥꯏꯕꯁꯤꯒꯤ ꯑꯥꯔꯊꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯉꯁꯤꯀꯣ what is meant by the laws written in the mind and the heart ꯑꯩꯈꯣꯏ ꯈꯪꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯒ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯈꯪꯃꯤꯟꯅꯁꯦꯕ ꯌꯦꯡꯁꯤ Proverbs 4:23 ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯆꯦꯛꯁꯤꯟꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏꯗꯣ ꯊꯃꯣꯏ ꯉꯥꯛꯇꯨꯅ ꯊꯝꯃꯨ ꯍꯥꯏ ꯏꯪꯂꯤꯁꯇꯗꯤ keep thy heart with all diligence ꯍꯥꯏꯕꯅꯤ for out of it are the issues of life ꯍꯥꯏ ꯃꯔꯝꯗꯤ ꯃꯗꯨꯗꯒꯤ ꯍꯤꯡꯕꯒꯤ ꯏꯐꯨꯠꯁꯤꯡ ꯆꯦꯟꯊꯣꯛꯏ ꯍꯥꯏ ꯃꯁꯤꯀꯣ ꯆꯦꯟꯊꯔꯛꯏ ꯆꯦꯟꯊꯣꯛꯏ ꯍꯥꯏꯕꯅꯤ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯍꯤꯡꯕꯒꯤ ꯏꯐꯨꯠꯁꯤꯡ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯊꯣꯛꯂꯤꯕ ꯑꯩꯈꯣꯏꯅ ꯉꯥꯡꯊꯣꯛ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯐꯠꯇꯕꯁꯤꯡ ꯑꯣꯏꯒꯦꯔꯥ ꯑꯐꯕ ꯑꯣꯏꯒꯦꯔꯥ ꯄꯨꯝꯅꯃꯛꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯁꯣꯂꯣꯃꯣꯟ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯊꯃꯣꯏꯗꯣ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯦꯟꯗꯨꯅ ꯊꯝꯃꯨ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯅ ꯈꯟꯕꯁꯦ ꯀꯗꯥꯏꯗꯒꯤ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯅ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯂꯥꯛꯄꯅꯦꯕ ꯄꯨꯝꯅꯃꯛ ꯑꯐ ꯐꯠꯇ ꯈꯨꯗꯤꯡꯃꯛꯀꯤ ꯍꯧꯔꯛꯐꯝꯗꯤ ꯊꯃꯣꯏꯅꯦꯕ ꯏꯆꯤꯟ-ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤ ꯑꯗꯨꯅꯅꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯅ ꯁꯦꯡꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯗ ꯏꯁꯣꯔꯒꯤ ꯂꯣꯗꯣ ꯏꯈꯤꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯂꯣꯗꯣ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯂꯩꯔꯗꯤ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯒꯅꯤ ꯍꯥꯏꯕꯅꯦ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯅ ꯈꯜꯂꯒ ꯇꯧꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃ ꯀꯥꯎꯒꯨꯝꯁꯤꯀꯣ ꯃꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯇꯦꯛꯁꯅꯤ ꯑꯩꯈꯣꯏꯅ Proverbs 4:23 ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒ 23:7 ꯁꯤꯗ ꯍꯥꯏ for as he thinketh in his heart ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯈꯟꯈ꯭ꯔꯕ ꯃꯔꯝꯅ ꯈꯟꯈꯤꯕꯗꯨꯃꯛ so is he ꯑꯗꯣ ꯃꯍꯥꯛꯅ ꯇꯧꯔꯕꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯆꯥꯎ ꯊꯛꯎ ꯍꯥꯏ ꯃꯁꯤꯗꯀꯣ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯕꯗꯤ ꯁꯤꯗꯅꯤꯀꯣ but his heart is not with thee ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯅꯉꯣꯟꯗ ꯂꯩꯇꯦ sida hairibisidi ishona hairibidi for as he thinketh in his heart aikoigi thamoida khangrabado aikoina tawkhrabaneba isnausa masina hainingnibudi karino haibidi aikoina thapa ama tawdring mamangda koina wangang sangang dingda mi hatring ama da mi ki mapo huran ding mamangda ahanbada aikoigi thamoida khalakkaneba masineba thamoiduna khalaga thamoida khalakpagi aikoigi punungda khalakpado madugi matungna aikoina thabakto tawribneba aikoina tawdaba tarakasu adunene Prabhu Yesu Krishna koina Matthew 12 haido nakoina kanagaba nupi amabu nakoina makoina miho kalakpaga loinana nakoina phattaba tawningbaga loinana yengba taragadi nahana naki thamoida nupi lanaba tawkhre haido maramdi akoina wakhana khankreba khangibaduna maram moidana wakhana nupi yenga kada madugi phattaba wakhana khanda tadi madu tawdeko kana misna hai aduna nupi yengba yade habe natte yengaga phattaba khangino maduni haibadi akhoi thamoina khangradi ishogi miyengdadi chamanan taweba aduna thabak tawbu khudumukse thamoina ni adu Jeremiah 17:9 da jai ko akhoi thamoi se above all things prithibida leba pot khudamak mathakta thamoi jina kwadi namthak cheleba kwadi namthak chele achuga asuki mati haingamdana phatte kanana masi khangmungami ishor khaktana khangmungameba masini ko akhoi thamoi asuki mati phatte duga asuki mati namthak na pik thale habse akhoi kawhumsi karambano pungning hongdaba ishoda thamoi pisandaba taimung panbi gi matungne chaliba saitan gi matungne chaliba mising gi thamoi se namthak na pik thali habse akhoi kawhumsi amuk Psalm 40 gi aita ko Prabhu Jesu Krishna moi Psalm 40 gi aita mama sagi maramda ijabani I delight to do thy will O my God ye thy law is within my heart aina aigi ishor aina nahaki aningba tawningi maramdi nahaki law adu aigi thamoida lei hamni ishorgi aningbaga aikoina law ishorgi wanya thang ngakpaga masi chap maneba
aduna ne Matthew 7:21 da ido aingonda Prabhu kauba kutum na ishogi ning thalaba saloi aigi aduga ipagi aning batawdo ishogi aning batawbo mahak tanna sargada sakini habdo masin ishogi aning batawbodi ishogi losing thamoida thamba ishogi losing inba tubuneba 66 ki Psalm 66 ki item da if I regard iniquity in my heart the Lord no hirame aigi thamoida ko pap to yokatuna thamlaba pap to duna leirgadi ishona tabiru haise masini ko koina pap to bhaibse aikoi ki thamoina neba aduga aduna ne debina mu Psalm 139 ki 23 da search me O God isho nang na ibu thidu know my heart nang na aigi thamoibu khango try me aibu saing bio know my thought aigi thamoibu khangbiyo aigi wakhal singse aigi wakhal singse khanbiyo haise shona maramde aigi thamoi khango aduga aigi wakhal sing khango haibdi aikoi thamoi digi akoina khantore ba tokthore ba khudum se loin tawe aduna mi amna phai phate habse krai de khangani thamoi do phaba taragadi loina phare thamoi do phatraba amda phatre ba akoina pap tawba shogi ya thanga pa habse karino thamoi gi thabang ne ba snausang akoina thamoi je sangthro tima khaide akoina pap dum tawduna leine ba khoi thamoi jida asengba gi phura makhako chalan ichela makhak chantaba taragadi thamoi da leiramba phattaba makhaido asengba iputun loina mangan banganeba madu mangan ngai gi tamuktane ikhone ishoda je aduna Jeremiah 29:13 da jai nakoina aibu thigni aduga phangani nakoina nakoigi thamoi punamak loina na aibu thire da je aikogi thamoi punamak loina na aikoina prabhuti ishobu thiba matamda aikoina phangani haje maramdi aikogi thamoi mapan thongda aikoina Jaskari ni haraga ko ki thamoi yaudragadi thiba ngamoiba aduna isnausa aina hujik sida pakraba sing asidagi hainangbadi thamoi da ishogi losing aikoi ki puning da thamoi da ishogi losing ibiba haibasi ki athadi aikoi ki thamoi da ko madu ningsingduna lairaga aikoi ki thamoi na ilanba haibaduneba masina haining lebadi anobu kabenan asigi matung ina ishona magi losing aikoi ki thamoi da ibigini aduna thamoi da ibiba taradi akoina adum ningsingduna lairagani ningsingduna laiba taradi madu akoina induna chatlagani akoina tawragani habne thamoi da isanbi baibadi ishona pibi pangal adugi mapana akoina ishogi aningba ishogi yathang tarase adum lanbi gani habne masi akoina habne madu ihlaba matamda aikoi ishogi missing asengba ishogi missing habdo madu oigini hai masigi matungda asigumaina thamoi da aikogi anabu warep na bagi matungna aikogi thamoi da ishogi yathang chinga che isangraba matungda aikoina kari thokpra habse akoi amu yengse ko koina 11 da Yehoba bu khangu haina kana amatana mahaki yulona babu amusung macimana bu tambiraroi maramdi khwaidigi apikpadagi na khwaidigi achauba phawba mi khudamna ibu khangani hai masina habdi kanamtana ko anobu warem na bse khoina thungi taragadi kanamtana Christian amada ko aikoina takpi bdo isho khangu haina takpi ba tambiri ba mase aikoina tawdraka sui haragani hai masidi maramdi anobu warem na bado aikoina ishogi losing ado khoi ki thamoida khoi ki puningda isangi ba taragadi haidba mi aduna ishobu khangani ba hanga saiju ishona haikre adu itardi aina makhoi ishor oigini aduga makhoina aigi missing oigini habdo adu oiraganeba aduga makhoi yengsiko ishorbu khangba habse masida hariba anobo waremna ba aikoi thamoida ishona magi losing adu ibirakati aikoi ishorbu khangi habneba ade aduguma isangra khudumna ishorbu khangi habneba adu itari ishorbu khangba habse karino makhoi yengse 1 John 2 gi 3-4 da haiko aikoina mahaki yathang chingak labadi masigi mapana aikoina mahakpu khangi haiba khangi ko English study amek shangbani snausang aduga verse 4 damu aina mahakpu khangi haiba kana gumba amana hairaga mahaki yathang chingak trabdi mahak minambani asumba do mangonda laite hamni aikoina ishobu khangi habse keno mahaki yathang ngak paime sida palibe yathang je ten commandment buni ko snausang baramdi aikoina ceremonial law haibadi Prabhuna aikoigi damak laaga cross sibiragani haina sa tawduna bali ka tawduna katliba adugumba ceremonial go eba thaugi eba sing ado madudi Prabhuna cross sibida loina loikre aduga Prabhuna cross sibida 10 commandment de pude
मरमदी 10 कमांडमेंट पुगिबा तारगति एखोय हुसी मी हाटपा यारमगनी मी मचिन थीबा ngang यारमगनी lai mutri latpa yaramgani ishogi ming arembada panba yaramgani ima ipabu phurabasu thina nganglabsu yaramgani migi mapo huramba yaramgani oidaba ngangba aduga migi nupiga tuminaba migi nupaga tuminaba phattaba thabukhinge loi yaramganeba hauzik masi yade maramdi yathang tara do prabhuna cross sibada pude haibse ekhoina khawumsi hamni aduna ekhoina ishobu khangba be yathanga ani hamni karamba matamda anobu waremna base ekhoigi thamoida leiraba matamda anobu waremna ba asigi mapana ekhoina ishogi yathang singa se ngakpa ngamali haibati ekhoina ishobu khangi ekhoji ishogi missing oi haibsini kyanda phalakrabna masi yanna summa wapumni ko sinawsang ekhoina masi kawgumsi adugi matungda amuk kari lakpra haibse ekhoina yengchi ko madugi matungda verse 12 si amaru ai maramdi हाइदिबसे इशोगी वाइना थंगचिंग से अखोगी थमोइद इबिखरबा मतमदा हाइबदि अखोइना मदु खंगना इंदुना सलबा मतमदा वर्स 12 असे थुंगनी मरमदि आइना मखोगी धर्म सेंदबा अदुबु ngakpigini adugi matamda ishor अखोगी धर्म सेंदबा आइदि इशोगी याथंग थुगाइबा खुदम अतो ngakpigini मखोगी पाप अमसुंग मखोगी आइन थौसादबगी थबुसिंग अमुहन्ना निंगसिंग बिरो आइन थौसादबा हाइबदि इशोगी याथंग थुगाइबा अदुगा पाप हाइबसुनिको मसिगुम्बा मयामजे लोइना इशोरना ngakpirगनेबा अमुगना इशोरना निंगसिंगरो आइना होखिबा पुंजिदा तौगिबसिंगदो अमत्ता निंगसिंगबिरो हाइबनि खोय असेंबा धर्म सेंबा मीदो ओइरे हाइबनि अदुना करंबा मतम ngakpiba lai 1 John 1:9 da hai अखोइना अखोइगी पापसिंग हाइदोक्चरगदि अखोइना इशोरजे थाजबा याय अमसु माखि धर्म चेली अदुगा अखोइगी पापसिंग कोपिनगाय माखति हो माना अखोइगी पापसिंग अदु कोपिगनि माखति थाजबा जाय अदुगा माना अखोइगी पापसिंग कोपिगनि अदुगा अखोइबु फत्तबु खुदमक्तगी सिंगदोक्पिगिनि हाइजे मसिने को मसिने कापिबा मतमदा अदुना अखोइना आबा मतमदा अखोइना न्यू कबिनांद थुंगदिंगे ममांदा अखोइना आबदा अखोइना प्रभु कंबी मपुने खंगलगा अखोइगी पाप से मौंदा हाइजरगा मौंदा तुजबा मतमदा अखोइना प्रभुना अखोइगी पाप कोपिगनि अदुगा पाप कोपिबा अदुदा अदुगी मतम अदुदा अखोइ नौना पोहनगनि नौना पोबा मतमदा न्यू कबिनांद अखोइदा इबिरगनि नौना पोपदुगी मपाना इशोरना पीबा थौजाना दुगी मपाना अनोबु वारेमना बसे एकी अखोइदा थुंगनबिगिनी अरबु अनोबु वारेमना दुगी मपाना इशोरगी याथंग तरा से अखोइगी थमोइदा अखोइगी पुंगनिंग इशनबिरनेबा अखोइसु इशोरना पीबा थौजानगी मपाना पांगनगी मपाना शक्तिगी मपाना अखोइगी पुंगनिंगदा लाइखरबा निंगसिंगदुना लाइखरबा याथंगसिंग असे मसिगी मतुंगिना अखोइना सलकनेबा अदु सलबा मतमदा अखोइना इशोरगी मिसिंग ओरगनी अखोइगी पाप मखै इशोरना लोइना खोपिरगनी अखोइदा लैरंबा अखोइना हौखिबा पुंसि तौखिबा धर्म सेंदबा मखैदो लोइना इशोरना खोपिरगनेबा अखोइजे धर्म सेंबा मी अदु ओइरेबा अदुगा अइना मतंग सिदा अइना हाइनिंगबदी खनाउ मेसिनाउसिंना हाय अखोइना प्रभुदा थाजरगा प्रभुदबु थाजरदि अखोइ पापलो खोपिर अखोइ सरगा चले अखोइना फत्तबा तौबा अमा अमा असि तौबा लोइन यारे हाइबगी खनाउ मेसिना हायको मधु लालेको होय चुमे थौजान फंगबा अनोबु वारेन फंगबजे अखोइना अहामबदा थाजबा लेगिदमनि थाजबा दुगी मपाना अखोइना फंगदबने बेसिनाउसुं होय अदुगा अइना ताकपिरिबा तंबिबा सिदि अखोइ इसागी पांगनना इसागी ताइबंग मिबा सोनखबा पामना पिकथलबा नमथाना पिकथलबा अखोइ थमोइ पिकथला अखोइगी थमोइजे नमथाना पिकथलबा असिगुम्बा पापि अखोइना इशोरगी वाइन जाथंग असे ngakpa ngamoi अखोइगी पुंसिदा कैदंगदसु अखोइना वाइन जाथंग असे ngakpa ngamoiबा अदुबु अखोइना पाप कोपिबसु अखोइगी मपाना नते पाप कोपिबसु इशोरगी मपानानि अदुना पाप कोपिबदगी मपाना इशोरना अखोइबु थौजाना कनबिबनि इशोरगी थाजबगी मपाना थौजाना कनबिबनि अदुगा थाजबगी मपाना थौजाना कनबिखरबा मी अदो अदुदा अमु इशोरना पांगन पीरगा इशोरगी पांगनना इखोइजे माके याथंगसिं ngakpa ngamali हाबनेबा मसिदा कनाबा इसिनाउसिना यादेबा इशोरना इखोइदा लेबिरगा मागे थौजान लेबिरगा थवाय सेंबदु पीबिरगा इशोरगी याथंगसिं असे अखोइना ngakpa ngamali अइगी पांगनना नतबा इशोरगी पांगनना ngakpa ngamali अखोइ धर्म सेंबु ओहली हाबसे मसिदा याद्रबा मिसिंग अदो मसि शैतानगी मतुंग इनबा मिसिंगनेबा सिनाउसा अरांखुबा माबसे अखोइगी शक्तिना नते अखोइदी चुमना तंगी खोना रेस्पॉन्स पीबने इसिनाउसंग पुनम इशोरना अखोइदा पांगन पीबिरगा लोइन थम पाको पीबजे सोगी मपाने अरांखुबम
ꯄꯤꯕ ꯏꯁꯣꯔꯒꯤ ꯃꯄꯥꯟꯅ ꯌꯥꯊꯪ ꯉꯥꯛꯄꯁꯨ ꯏꯁꯣꯔꯒꯤ ꯃꯄꯥꯟꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅꯅꯦꯕ ꯃꯥꯒꯤ ꯊꯧꯖꯥꯟꯒꯤ ꯃꯄꯥꯟꯅ ꯂꯣꯏꯅ ꯑꯣꯏꯍꯟꯕꯅꯦꯕ ꯃꯁꯤ ꯌꯥꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯁꯣꯔꯅ ꯇꯥꯏꯕꯪꯄꯥꯟꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯟꯕꯤꯒꯅꯤ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯊꯧꯖꯥꯟꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯄꯥꯞ ꯊꯥꯗꯣꯛꯄ ꯉꯝꯍꯟꯗ꯭ꯔꯕ ꯏꯁꯣꯔꯒꯤ ꯌꯥꯊꯪꯁꯤꯡ ꯑꯁꯤ ꯉꯥꯛꯄ ꯉꯝꯍꯟꯗꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯄꯥꯄꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯏꯁꯣꯔꯅ ꯀꯟꯕꯤꯒꯅꯤ ꯍꯤꯟꯗꯨ ꯍꯥꯏꯕ ꯂꯩꯇꯦ ꯃꯨꯁꯂꯤꯝ ꯍꯥꯏꯕ ꯂꯩꯇꯦ ꯂꯣꯏꯅ ꯏꯁꯣꯔꯅ ꯀꯟꯕꯤꯒꯅꯤ ꯃꯗꯨ ꯑꯔꯥꯟꯕꯅꯦ ꯏꯁꯣꯔꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯟꯕꯤꯔꯣꯏꯕ ꯃꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯁꯦ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯖꯣꯟ 3:4-9ꯗꯁꯨ ꯍꯥꯏꯖꯩ ꯑꯗꯨꯅ ꯄꯥꯞ 3:4ꯗꯁꯨ ꯀꯣ 3:4-9ꯒ ꯍꯥꯏꯖꯩ ꯍꯥꯏꯗꯤ ꯋꯥꯌꯦꯟ ꯊꯨꯒꯥꯏꯕ ꯃꯤꯅ ꯏꯁꯣꯔ ꯋꯥꯌꯦꯟ ꯌꯥꯊꯪ ꯊꯨꯒꯥꯏꯕ ꯃꯤꯅ ꯄꯥꯞ ꯇꯧꯋꯦ ꯍꯥꯏꯕꯅꯤ ꯄꯥꯞ ꯍꯥꯏꯕꯁꯤ ꯋꯥꯌꯦꯟ ꯌꯥꯊꯪ ꯊꯨꯒꯥꯏꯕꯅꯤ ꯑꯗꯨꯒ ꯁꯤꯗ ꯍꯥꯏ ꯚꯔꯁ 9ꯗ ꯏꯁꯣꯔꯗꯒꯤ ꯄꯣꯛꯄ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯞ ꯇꯧꯗꯦ ꯍꯥꯏꯕꯅꯤ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯏꯁꯣꯔꯒꯤ ꯙꯔꯥ ꯏꯁꯣꯔꯒꯤ ꯁꯛꯇꯤ ꯃꯉꯣꯟꯗ ꯏꯁꯣꯔꯒꯤ ꯙꯔꯥꯗꯨ ꯂꯩ ꯃꯥꯅ ꯄꯥꯞ ꯇꯧꯕ ꯉꯝꯃꯣꯏ ꯃꯔꯝꯗꯤ ꯃꯍꯥꯛ ꯏꯁꯣꯔꯗꯒꯤ ꯄꯣꯛꯑꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯏꯁꯣꯔꯗꯒꯤ ꯄꯣꯛꯄ ꯃꯤꯅ ꯅ꯭ꯌꯨ ꯀꯣꯚꯦꯅꯦꯟꯠ ꯊꯨꯡꯉꯦ ꯏꯁꯣꯔꯗꯒꯤ ꯄꯣꯛꯄ ꯃꯤꯁꯤꯡꯅ ꯄꯥꯞ ꯇꯧꯔꯣꯏꯕ ꯄꯥꯞ ꯇꯧꯔꯣꯏ ꯍꯥꯏꯕꯗꯤ ꯋꯥꯌꯦꯟ ꯌꯥꯊꯪ ꯊꯨꯒꯥꯏꯔꯣꯏ ꯍꯥꯏꯕꯅꯤ ꯃꯁꯤ ꯅꯪ ꯑꯩꯒꯤ ꯄꯥꯡꯒꯜꯅ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯄꯥꯡꯒꯜꯅꯅꯦꯕ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯊꯥꯖꯒꯗꯕꯅꯤ ꯊꯥꯖꯔꯒ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯇꯨꯖꯒꯅꯤ ꯑꯗꯨ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯀꯣꯛꯄꯤꯒꯅꯤ ꯑꯩꯈꯣꯏꯗ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯕꯤꯒꯅꯤ ꯑꯩꯈꯣꯏꯗ ꯍꯥꯏꯔꯤꯕꯗꯣ ꯊꯧꯖꯥꯟꯒꯤ ꯃꯄꯥꯟꯅꯅꯤ ꯊꯥꯖꯕꯗꯨꯒꯤ ꯃꯄꯥꯟꯅ ꯊꯧꯖꯥꯜ ꯂꯧꯔꯅꯤ ꯍꯥꯏꯔꯤꯕ ꯊꯧꯖꯥꯜ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯁꯛꯇꯤ ꯄꯤꯔꯅꯤ ꯑꯩꯈꯣꯏ ꯅꯧꯅ ꯄꯣꯛꯍꯟꯕꯤꯔꯅꯤ ꯅꯧꯅ ꯄꯣꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯗ ꯏꯁꯣꯔꯒꯤ ꯂꯣꯁꯤꯡ ꯑꯗꯨ ꯏꯁꯟꯕꯤꯔꯅꯦꯕ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯒ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯤꯡꯉꯛꯇ꯭ꯔꯕ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯃꯤ ꯍꯥꯠꯂꯝꯕ ꯌꯨ ꯊꯛꯑꯝꯕ ꯖꯨꯒꯣꯠ ꯆꯥꯗꯕ ꯊꯕꯛ ꯇꯧꯔꯝꯕ ꯃꯆꯤꯟ ꯊꯤꯕ ꯉꯥꯡꯂꯝꯕ ꯂꯥꯏ ꯃꯨꯔꯇꯤ ꯂꯥꯠꯂꯝꯕ ꯄꯨꯝꯅꯃꯛ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯇꯧꯔꯝꯕꯅꯦꯕ ꯑꯗꯨꯒ ꯄ꯭ꯔꯚꯨꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯅꯧꯅ ꯄꯣꯛꯈ꯭ꯔꯕ ꯃꯤꯅ ꯍꯥꯟꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯗ꯭ꯔꯤꯉꯩꯗ ꯇꯧꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯂꯝꯆꯠ ꯁꯥꯖꯠꯇꯣ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯕ ꯃꯇꯨꯡꯗꯁꯨ ꯆꯠꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯏꯁꯣꯔꯅ ꯀꯟꯕꯤꯕ ꯃꯤ ꯀꯧꯗꯦꯕ ꯑꯩꯈꯣই ꯍꯥꯟꯅꯒꯤꯗꯨꯒ ꯁꯨꯞꯅꯇꯪꯒꯤ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯒ ꯍꯥꯟꯅ ꯇꯧꯔꯝꯕ ꯂꯤꯆꯠ ꯁꯥꯖꯠꯁꯤꯡ ꯑꯗꯨ ꯆꯠꯇꯨꯅ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯑꯁꯦꯡꯕ ꯈ꯭ꯔꯤꯁꯇꯥꯟ ꯅꯠꯇꯦꯀꯣ ꯃꯁꯤ ꯄ꯭ꯔꯚꯨꯅ ꯃꯗꯨ ꯄꯥꯝꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯧꯕ ꯃꯄꯣꯛ ꯑꯃ ꯄꯣꯛꯄ ꯑꯅꯧꯕ ꯃꯤ ꯑꯃ ꯄꯣꯛꯄ ꯍꯥꯏꯕꯗꯣ ꯃꯁꯤꯅꯤꯀꯣ ꯚꯔꯁ 13ꯗ ꯍꯥꯏ ꯃꯍꯥꯛꯅ ꯑꯅꯧꯕ ꯋꯥꯔꯦꯞꯅꯕ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯑꯍꯥꯟꯕ ꯑꯗꯨ ꯂꯩꯍꯜꯂꯦ ꯑꯍꯥꯟꯕꯗꯤ ꯑꯔꯤꯕ ꯀꯕꯤꯅꯥꯟꯗꯣ ꯂꯤꯔꯕ ꯑꯗꯨ ꯂꯤꯁꯤꯜꯂꯛꯇꯨꯅ ꯊꯨꯅ ꯃꯥꯡꯂꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯥꯡꯈ꯭ꯔꯦ ꯂꯤꯔꯕꯅꯤꯅ ꯃꯤ ꯀꯅꯥꯁꯨ ꯆꯟꯅꯗ꯭ꯔꯕꯅꯤꯅ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯅꯤna ꯃꯁꯤ ꯉꯥꯡꯅꯔꯦ ꯍꯥꯏꯕꯁꯤꯅꯦꯕ ꯑꯩꯅ ꯑꯔꯣꯏꯕꯗꯀꯣ ꯌꯥꯝ ꯐꯖꯩ ꯃꯁꯤꯁꯦ ꯁꯥꯟꯅꯁꯨ ꯁꯥꯟꯅ ꯁꯤꯗ ꯒ꯭ꯔꯦꯠ ꯀꯟꯇ꯭ꯔꯣꯚꯔꯁꯤ ꯍꯥꯏꯔꯤꯕ ꯄꯦꯖꯁꯤꯒꯤ 467ꯒꯤ ꯄꯦꯔꯥꯒ꯭ꯔꯥꯐ 1ꯁꯦ ꯃꯁꯤ ꯃꯌꯥꯝ ꯊꯝꯕꯅꯤ ꯌꯦꯡꯕꯤꯌꯨ ꯁꯤꯗꯀꯣ ꯃꯁꯤ ꯔꯥꯏꯇꯔꯁꯤꯅ ꯐꯖꯅ ꯁꯤꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯋꯤ The law of God from its very nature is unchangeable ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔ ꯏꯁꯣꯔ ꯂꯣꯁꯤꯒꯤ ꯃꯁꯤꯒꯤ ꯃꯍꯧꯁꯥꯒꯤ ꯃꯥꯒꯤ ꯃꯔꯝ ꯆꯠꯇꯤꯀꯣ ꯏꯁꯣꯔꯒꯤ ꯋꯥꯌꯦꯟ ꯌꯥꯊꯪꯒꯤ ꯃꯔꯝ ꯆꯠꯇꯤ ꯍꯣꯡꯕ ꯅꯥꯏꯗꯦ ꯍꯥꯏꯕꯅꯤ It is a revelation of the will and character of his order masigi iriba masibu pibireba ishogi wanda tangche ishogi khubina irakpani nungpakta khubina ira maki khudombina iraga pirakpani ko ado hairiba se masigi horapum oiriba se masina maki lo asibu pibireba maki maramsat maki aningba do phongdokpani hai God is love ishodi nungsibani his law is love aduna maki wayan jathang asichu nungsibani ishor nungsibani mana pi wayan jathang asichu nungsibani ten commandment yauje akhona Matthew akhona Matthew 22 gi akhona 37 to 41 da yaudido akhona ishobu akhoi thawai aksang pun kana nungsigadam ne hare masina ahan bagi yathang mari dune yumlo nambong punan samuk nungsibani akhona akon bagi yathang tharuk adubuneba basi chamana ishor nungsibani hamne but is two great principle are love to God and love to man I know ji haibuduni masigi achauba niti niyom ani asidi ishobu nungshimi bunungshabni love is the fulfilling of the law Romans 13:10 aduga nungsiba haibsina ishogi wanda thang butungali kana gumbana khristian ni haraga ishogi wanda thangse ngakpo sungang moi haibdi haiba missing ase masin thibni maramdi hairiba ishogi wanda thang ngakpo ngmoi hadi akhoi nungsiba leiro haibneba nungsiba yaudade akhoi khristian nate akhoi kaw maramdi God is love haibse 1 John 4 gi ayat ki matina God is love ishon nungsibani habne akhoi ju Christian oide nungsigadamne the character of God is righteousness and truth ishogi the
Ishogi maram chati dharma semba amusung asumbani. Such is the nature of his law. Asugumna maki logi maram chachu masineba. Ishogi logi maram chachu samane dharma semba asumbani. Says the psalmist na thy law is the truth nangi wanda thangdi asumbani. All thy commandments are righteousness nangi yathang sing asuju dharma semne. Psalm 119 gi 142 172 ra. Masida yam ekna haibi krem. And the Apostle Paul declared, Apostle Paul high, thy law is holy, the commandment holy, just and good. Romans 7:12. Aduna Paul high, show you wine that thing this sengi, show you that thing sing as sengi, aduga asumbani, just adi dharma sembani, asumbani, aduga aphavani high. Such a law, assume when that thing as being an expression of the mind and will of God. Ishogi aningba amusung ishogi puning ase phongdogliba asigumba do ase must be as enduring as its author. Masibu pibirakpa masibu ibirakpa asina hingliba makai masi lo se hongba nairo hemne kya da phajakraba isinausa asini ishogi logi nature se aduna anobu warep na basina asigi mapana Ishona equate thousand pibiduna thawai sakpa pibiduna thazabigi mapana ishogi yathang chingase anabuare nabigi mapana ishogi yathang chingase papi ekoina ngakpa ngamali papi ekoi ki lamcha sajata onthoppa ngami haibase masina anobu warem nabaneba anobu warem nabna ishogi yathang chingase ngakpa ngami aduna huji pakhraba ase yam phabani isnausang ekoi kaugumsi anobu warem nabse seranturan sakumji christian amagi punsidi Prabhu bu thazabagi mapana loksalaga Prabhu na ikhoibu nauna pohalaga maki thaujan pibiraga samaj asida Prabhu ga manaba lamcha chaja nungsi haiba thaujan haiba asan mirai naidaba aduga lai muthi lataba adugumba aphoba mi ama ohenbado pami Christian ni hairaga Prabhu da thajai hairaga adugumba khoigi lamcha chaja da olaktaba taradi adugumba Christian ado asem Christian late sasanaba Christian adugumba Christian sing adu soidana norok sakani adugumba Christian sing adugi manungde ko yaudingai honasi tabiba myam de shono bopi boshno prarthana tawse sargada lebe payam thagasare anobo warep nabigi mapana khoi kari khri papi phatkidar bai khoi se khoi asang ba dharma semba punsi waheli amsung khoi gi hokiba pap khudingma anobo warep nabigi mapana loina ishona kopi khoi je ishogi missing ore aduga ipa ishor Prabhu Yesu Christna ikhoigi ishor oire haibse ikhona khangjabagi damu thagatsare ipa ikhoi asem Christian oibung mambiu naki anabu warem nabu mapana naki athangsing ase Prabhu na pibiba thaujan pangal sakti adugi mapana ikhoigi punsida hairibasing ase ikhoi induna satpangam bhaibdu ohenbiu Prabhu Yesu Christa gi mingda kurumjari amen.